Pharmacy dagi Esana antibiotic hidak hekta Leiraga Chabagi Heinabi Thadoksi lamdam sigi mi ayambana Dr. Tanadana Esana antibiotic hidak ama hekta Leiraga Chabagi Leiriba Heinabi asi Thadoksi haina Health Minister Dr. Sapam Ranjan na phongdokre wapam asingarang Directorate of Health Services amadi National Health Mission Manipur na punna sinduna World Anti-Microbial Awareness Week thauramda saruk yaraduna phongdokhibane Preventing Antimicrobial Resistance Together haiba thimda Antimicrobial Handle with Care haiba slogan galoina na Jenims ki lectural hall da pangthokiba thauram aduda Health Services ki Director Dr. Khoirom Sasikumar Mangang National Health Mission Manipur ki Director Dr. Somorjit Ningombam Veterinary and Animal Husbandry ki Director NZ Ibotombi amade Jenims ki Director Professor L. Devena thauram mapusing oina saruk yakhe Minister Dr. Sapam Ranjan na makataraduna hai Antimicrobial asi miyoy bagi damakta de silent pandemic makhalaman ne malim gi oina thengnariba health issue gi top 10 gi manungda antimicrobial issue asisu aman ne hakchang ngamdre haiduna Esana hidak amata hekta Leiraga chabai basi khwaidagi khudong thiningai oiba Heinabi aman ne antimicrobial resistance asi thengnana bagi damakta Health sector ga mari lainana field da thabak tawriba singna miyam da awareness piba mathau tai hai khe USA da umorok thadokna ba sample lokhat khre nahak pam food and beverage ki mijeng makhada state asida puthokliba umorok kg lising amaga chama USA da thana bagi damak Switzerland da best roba malem gi masak khanglaba testing inspection ama di certification company Society General de Surveillance SGSK expert laklaga sample lau kray sagol tongba personnel sing sangai festival ngak sen ba ho kray Chief Minister na mangjong na lauthoki ba matungin na sangai festival gi tongan ba venue khuding makta sagol tongba police personnel sing na ngak sen bagi thabak paikhat pa ho kray Schedule tribe on bagi opinion poll laingak na ka kray Statistics Department ki Director Deputy Director suspend ta kray Mitai bu Schedule tribe ki lista Salhan basibu yaning ba natraga yaning da bagi matang da Azati ka Amrit Mahosab ki manungchan na Manipur Lenga ki Directorate of Economics and Statistics na opinion poll ama tha asigi taraga ni panda thoki ba du khudak ta cancel tawri hai na Manipur Lenga ki Economics and Statistics ki Deputy Secretary BR Khongreingam na order thok tu na khangan khrai opinion poll ase lawru bagi damak department asigi director Paizon na kamay amasong Deputy Director RK Dhiren Sanabu thabak tagi suspend ta ukray tha asigi taraga ni panda department asigi Deputy Director RK Dhiren Sanana khuyek piduna mitai bu schedule tribe ki lista chalhanna bagi opinion poll ase Imphal da numit khuding gi phongba pause ama da haplu banai masigi su mathakta department ki official website ke khuthang da link thagatuna miyam na poll asida saruk yanana bagi khudong chaba du pikhi banai Yamna sensitive boy ba issue asida asigumba opinion poll ama thadorokpa asina maram moiduna schedule tribe demand committee amasung tongan balup kaya na yaning da ba amasung opinion poll adubo handok na ba wafam kaya phongdok na rakhibane Serak asida ngaha numidang Manipur Lenga ki Joint Secretary DP Ana Arambam na order ama thoktuna Economics and Statistics Department ki Director Paizona ka maibu Civil Service Conduct Rules 1965 ki rule number 10 Clause 1 Subclause A gi makada khudak ta thabak tagi suspend tawkhibane mahaki suspension paper manung asida Imphal thadoktu na satpa yaroi karigumba tangai fadaba maram leirabasu mari lenabo authority dagi mangjong na ayaba lawraga chatkadabani haire loina na opinion poll adubu khuyek piduna pause da phongluba department asigi Deputy Director RK Dhiren Sanabusu Economics and Statistics ke Commissioner Deves Deval na khuyek pibo order ama thoktuna khudak ta thabak tagi suspend tawkhe mahaksu Civil Service Conduct Rule 1965 ki rule number 10 gi makhada suspend tawkhibane loina na suspension period manung asida Imphal thadoktuna satpa yaroi haina su order asida palle G20 mifam Imphal da pangthoklaga ne sangai festival ga mari laina na G20 pavilion pangthokadawre Kumsing 2023 ki April da pangthokadoriba G20 mifam Manipur na yumbu oiduna Imphal da pangthoklaga ne G20 laibak singgi delegate sing amasung mapang oriba international institution singgi mihud sing Imphal da lakadoriba sida
Manipur gi mahusha gi phajaba amasung cultural diversity sing malem gi miyam da uthoknabagi tanja phanglaga nei Manipur da hojik pangthokliba taramathoi suba Manipur Sangai Festival gi saruk ama oina Imphal gi hapta kangjaibung da G20 Indian Pavilion su festival asi loidriba phau pangthoklaga nei Prime Minister Narendra Modi na hiram asiga mari lainana G20 gi mifam adu city area khakta pangthokpagi mahut tongan ba mafam singda pangthoktuna laibak asigi ina khullaba culture mahausa gi phajaba sing maming chalaba Sangai Festival asiga mari lainana malem gi miyamda uthoknabagi tanja lahogadabani haina phongdorakre Prime Minister gi wafam adu Chief Minister N Birena Taramna okpaga loinana Sangai Festival ga mari lainana pangthokadaba G20 Pavilion asida lamdam asigi phajaba sing amade culture sing uthoknabagi tanja phanglaga nei Sangai Festival saruk yananabagi damak chatliba tha asigi kunga tarukta Union External Affairs Minister Dr. S. Jaishankar amasung External Affairs State Minister R.K. Ranjan laklaga nei G20 na Manipur Sangai Festival asi malem da masak khanganbada achauba thodang lauraga nei Festival asiga mari lainana G20 Pavilion pangthokodaba amasung G20 gi mifam gi mapung oigadawriba sida chauthokchaba phawi hainasu Chief Minister na phongdorok le Masanupi kaptuna halaga suitcase ta namsilamba apokpa mama mapa phagatpa ngamkhre mamang sayolda Uttar Pradesh ke Mathura da leiba Jamuna Expressway manakta suitcase amagi manungda asiba hakchang oina phangkhiba chahi kungani thoirom surabe Delhi dagi nupi macha adu mahaki mapana hatpo oiram le haina ngahan UP police na thaudok adugi langla langjil khangba ngamkhre nupi macha adugi apokpe Mama magna mapagi aranba thawong adu da mateng pangsinduna machanupi aduge asiba hakchang suitcase adu da namsin khiba oiram le haina su Mathura police ke superintendent na phongdokhe IUC Chowdhury kaube nupi macha adu bu halam liba mama mapa animag police na phagat pangamkhre haina su SP asina phongdokkhre mapa mama da taklamda na nupi macha adu na numit kharani yumdagi mapanda koithoklui haibagi damak asauba phathaba ngamhogdabadage Nitesh Yadav kauba mapa aduna machanupi bu nongmaina kapada sikhibani haiba police na khangba ngamkhe India ki tongan ba freedom fighter khudingmaki punsi wari kaihandana thamnaba PIL thangat khre India ki national hero sing thoidok hendokna Netaji Subhash Chandra Bose ki punsi amadi achievement singi matangda tongan ba film amasung media singda aranba thawong kaya marum sisinaduna lana utpa yawi haina Netaji Subhash Chandra Bose ki mari mata thokpa miyoy amana Kolkata High Court ta PIL ama thangat khre court na center na direction PB duna asigumba aranba thawong singasi satha handana ba thawrang paikhadan biu haina High Court asida PIL adu thangalakhi bane aroi bada tabiri bapum namak pu thagat chare